Masing amlaba tangkhul nupi singna ukrulgi sokbaw Assam Rifles camta thomjillakhre. Handakta ukrulgi litan bazar manakta leiba sarekhongda tangkhul amadi kuki anigi marakta thokkiba khatna chainaba yummai thaba gari yauna pochai kaya amangata thowankiba thokdoktugi makha chatharakpa oina ukrulgi tongan-tonganba mafamsingda kem hangduna leiriba Assam Riflesna Myanmardagi kuki lalauba kaya makhoi garida hondok honjin tawi haibigi wathok makha chatharakpa oina ngarang amasung asi ukrulgi sokbaw Assam Rifles camta masing amlaba tangkhul nupi singna thomjillakhre. Maraksida tangkhul nupi singna ukrul kamjong amadi fungyarna chingba district singi manung chana leiba tongan-tonganba mafam kayada chathakiba khongjang-singda mateng pangnanaba Nagalandgi Yimkhuing village ki masing amlaba naga kaya litan tamna laktuna tangkhul nupi singi khongjangda saruk yakhre thokdok sing asiga mari lainana pauche sina fangba paugi matung innadi handakta ukrul litan police station na konba sarekhongda kuki naha singna steering kaubak tangkhul macha ama furakhibagi thokdok matungda kuki amasung tangkhul furuf anigi marakta chauna ungkhanaba thoktuna ukrul litan sarekhong yauna mafam asigi akoibada leiriba kanglu furuf anigi yum kai kaya mai thadoktuna amangata thokhibani pamdaba thodok-sing asigi waroisin puragnaba mafam aduda mathau tawriba Assam Rifles amadi Indian Security Forces na hotnabagi mahutta kuki khulai paibasingda mateng pangi haibagidamak tangkhul furufna Security Forces singi mathakta pendaba phongdoknaribani nakal amaromda irang asigi khudongchaba lauraga Assam Rifles amadi Central Security Forces na manipuri gumlonaba Myanmardagi khulai paiba kuki lalhoba kaya Security Forces ki gari da holaktuna irang asida yauli haibagidamak tangkhul furuf singna pendaba phongdoktuna lakhibani maru oina tangkhul nupi singna Assam Rifles amasung Central Security Forces ki lichat sing asi pendabadagi Myanmargi ngamkhai ki sarukta leiriba Griham Nambisa Sangshad Mobile amadi litana chingba mafam kayada ahing yarektuna Security Forces ki gari thatki loinana makhoi ki gari da holakpa miyoi sing kana no haibadu check tawduna lakhibani masigumba tanja sida Assam Rifles amadi Central Security Forces na khulai paiba kuki lalhoba singda tongsinduna lalhoba sing asina nungthil amadi numidangi matamda tangkhul furuf singda nongmai kapsinduna tangkhul furuf ki yum kai gari amadi atai pochai kaya mai thadoki haibagi asawba leiringai cherak ngasi ngarang so Assam Rifles na ukrulgi sokbawgi Assam Rifles camda masing ngamlaba kuki kaya pusinduna changki haibagi wahauda masing ngamlaba tangkhul nupi singda camda thomjillakhre Assam Rifles na thingba piduna makhoigi camda pusiliba sing adu maheroi ngaktani kuki amata yaudi haina ningai sangdanaki kuki furufki village authority amadi nupi luf kayana Assam Rifles ki camda pusinkiba miyoi sing adu kana no haibadu check tawminasi haina akanba mongda khongjang changsinki karigumbada pusinkiba sing adu maheroi oiragasu makhoigi village authority amasung tangkhul nupi singna thindok thinjingi mateng pangba yai karigidamak Assam Rifles amadi Security Force na masakhangdaba miyoi sing adu karigidamak hondong honjin tawraga camta pusilibano haina akanba mongda khongjang sing changsinki morakai mai thabada bom yauramduna Pokhairakhre ngasi ayu pung 4:30 tarakpada hengang PS na kon baluang sangba maning leikaida leiba lausigam pakpa humpuga tablet apokpa leikidraba L Gauriyai magi ingkholda amorakai sing mai thabada ariba bom yaurambadagi Pokhairakhre adubu miyoi amata sokhodre hairi bom pokhaikhriba hingkhol asi ani suba malemgi lanjawgi matamda yamna maru aiba mafam ama oikhibaga loinana mamangda su langa mari leinaba potlam kaya fangkhraba ingkhol ni hairi maki wapal yanthatpagi wasana chingba amorakai sing mai tharubada ariba bom yaurambadagi Pokhairakhpani hairi thaudosi thoklaba matungda makhatana bom leiramkhiba yai haiduna thijinbada ngasi ayu pung 10:05 tarakpada ariba bom anisu leirama thengnare hairi bom sing adu yumbuna pau pirakpadagi police ki bom expert singna lokhatlaga ngasi nungthil pung 2 taramdaida haingang lokolda mi soandana pokhaihankhre hairi naba yaroi luhongba numita bor laktabadagi kainana borgi mayumda changlubada borgi mama mapana police taktuna kaina fanbagi thawong asi hiram amatada yasinaba yaroi haina thawbal ningombam apunba maira paibiluf club mari amadi umanglai thawgal lufna phongdokhre okramibo bina Congress president ki charge lokre wa mata phongdokhide photo namgi haiba fawba yakhidrabasu Congress babanda mi chona tinki February 13, 2025 tagi taragani thoi suba Manipur Legislative Assembly bu suspended animation da thamlaga thengkhang anirakta tha taruk sangdoktuna chana halakhiba president rule lenga pu government of India na tha asigi mari da lokthoklaga numitu da BJP na luchingba Manipur gi anaba lenga ama amuk hanna semlakpaga panthada na mathangi numita pangthokkiba assembly asigi tare suba mifam numit makta da AICC gi maikai digi General Secretary KC Benugopal MP thorakpa cherol amada hanadagi Congress Legislature Party ki leader oirakhi bahana Chief Minister Okramibo Bibu Manipur Pradesh Congress Committee ki President oina khalakhrabasung ngarang fawbada mahangna pham asigi thabak thoram sing punabagi-damak charge lawdana leirakkhibadu ngasi ayu pung 10:30 tarakpada Congress Bhavan da pham asibu purakhiba
MLA Kaisa Megachandradagi Haunabi Matung Inna Charge Lawkre O Ibobina MPCC President Oina Charge Lawragani Haibatabadagi ngasi ayupung tararom tarakpada pauche shina Congress Bhavan changlubada O Ibobi Masayawna Party sigi MLA mangamak Charge Lawnabagi Thoram the Saruk Yaramki Aduga Party sigi tongan ba unit sing da manadaba pham sing puraki bayawna party gi member kaya su chona tilam thengnaki Charge Lawbagi Thoram adu pangthokadaba Congress Bhavan gi ka Pikman badagi thangnaba mahaki Mathaki floor da kakalaga party sigi miyon kaya na saruk yaduna President Famgi Charge Lawki Adum moinamak Charge Lawbaga mari lenana anoba President O Ibobina wafam amata phongdokhide masagi mathakta pauche sigi maikay digi thoram masagi photo lawnaba honabada so ayaba pirakhide Adum moinamak party sigi matam sangna President amasung Deputy Chief Minister oirambagay khangam yawna party sigi ex minister ex MLA amadi luchingba kayadi maithong makalamna thoram asi yawalaknaki ngasigi thoram asiga mari lenana party sigi maruoiba luchingba amana pauche sida phongdokpada mathang chahi 2027 da pangthokadoriba mikhaldadi manipuri gi miyamna party sida state asigi lengak khusinnarakani haibiga che pathajaba leire hairaki Kuki Jo Council gi President gi yum manakta bom pokhai halamle ngasi numidang pung 9 lom tarakpada Churachandpur da leiba Kuki Jo Council Kejit gi President Helian Thanglet Wifi gi get manakta sakhangdaba singna bom amalang sinduna pokhai halamle adum oinamak numidang gi matam oibana mioi amata aso apan Yaho Dre Thaudo Sigi Pau Tabaga Churachandpur Police ki team amalaktuna yengsinki amarom da Thaudo ase bukuki in P Manipur Administrative Center Churachandpur gi cherol amana akan mamong da yaning da phongdorakti Thaudo ase khakta natana council ase gi wangang logi yum da su nungna thajinbagi thaudok thoki hari panbaya badi council ase gi luchingba singda bom amadi nungna thajinduna aki akhang nanghanbagi thaudo ase ngarang thoki ba sin ahan bani hari drug amasung nongmai ga kona na fare police control room nanga si thorak pa cherol amada ngarang security force na thawal PS ki manung chanba sangai yumpham part 2 Cherapur dagi MD Jayat Khan Nifugani Kauba Mioi Ama Heroin number 4 program Chahunga Marfutara Taret Maru Taruk Yawa single barrel Nongmai Ama Amasung two-wheeler Amaga Kona na Fare Hari Si Mari Fare Police Control Room na ngasi Thorok Pacherol Amada ngasi Security Force na KCP Apunbagi Fumlog Mamang Laikai Digi Sanasam Rosie Elias G26 Naga Nupi Kedar Ama Tauthong Khunawgi Khudaivan Lampak Mayadagi Fare Hari Amaram na ngasi Security Force na KCP Noyongi Pundongba Mayalekay dagi Fijam Roshan Elias Luwangcha Elias Amutombi Elias Tayay kun ngamapan kauba Kedar ama sa Wongbong area dagi Fare Hari aduga ngarang na Security Force na More PS ki manung chanba border pillar 80 gi manakta leiba Jagnoy area dagi KYKL ki Kedar ani Fare Farabasing di Assam ki Kasar District ki Lakhipur PS na konba Rasram dagi Hawaijam nganthoiba Taragamapan amasung Kakching Ningthau Paring Maning DSA road tagi Moirang Them Janet kunga mari ni hari amugi attack tamiyoi ani sire India amasung Nepal gi ngamkai paring da leiba UP gi Bariat district ta haukiba pung kun mari asida samu sangu amana hanjin attack torak pada miyoi ani sire hari ngarang Atheng bada chahi ni fuga taret surabi nupi amana bike amada macha nupa ani puduna chatlingai da samu sangu asidagi amana attack torak pada nupi adu sikhi ngasi su district asigi Katiara umang da samu sangu asina attack torak pada chahi marfu rom suraba khulgi maiba amasi rehari India amasung Nepal gi ngamkai paring da laiba Karniagat Wildlife Sanctuary ga nakna leiba khungang singda samu sing attack tawbagi thawong asi mamang da sukera khana thokrabani hariba mafam sing asi manung hanjinba mafam oibana lenga ki maikai degi chaksin tharangsu lokhatpagi mamita de haina khunja singna nungai taba phongdorakhibaga loinana athuba matamda khunja sing mungak senaba thabak paikat piu haiki China na law na nuclear gi matik mai leiba khulai sabagi thorang pakthok chawthorakre China na law na nuclear gi matik mai leiba khusu khulai sabagi thorang pum pakthok chawthorakre Satellite image tagi fangba source amana leiba dugi khanung chup thangbada leiba Sichuan Qingzhou singda no nuclear gi matik mai lei chenba khuzu khulai sagatpagi mafam sing masak khangdokre hari China na makhoi gi nuclear gi thabak thoram sing pakthok chawthokpaga loinana Jitong amasung pentong mayada kana khangandana nuclear gi matik mai chenba khuzu khulai sing semgatpagi thabak pakthok chawthuraki expert sing na phongdorakhi bada nuclear gi matik mai leiba leibak singi marakta hidanabagi changwang khalakpadagi China na nuclear gi matik mai leiba khusu khulai sing sabagi thabak pakthok chawthorakhibani Pentagon na inaw naw na phongdokhiba wafam ama New York Times na report tawraduna China na kumja 2024 gi aroiba fawbada nuclear gi matik mai leiba khusu khulai chatruk hena sakhi amasung kumja 2030 fawbada di nuclear gi matik mai leiba khulai lising amarom yorabi yai hari China na sariba nuclear gi matik mai leiba khulai sing adu United States amasung Russia da leriba nuclear gi khulai sing dagidi yamna hanthari haina expert sing na phongdorakhi US ki hanagi State Department ke official Matthew Surf na Massachusetts
Institute of Technology da thamkiba warol amada nuclear gi matik mayai leiba khulai sabagi matang da wari shanabagi chang watpana yamna khudong thiningai oiba phibam amada leiri haiki Beijing na nuclear gi matik mayai leiba khulai shanabagi thorangsing nongmagi pakthok chauthorokliba se United States amasung China gi marakta nongmagi ungkhanabagi chang wangkhalakpadagini tha asigi haugalakpada US State Department gi Arm Control amasung International Security gi Secretary Thomas G. Dinenona mayai leiba khulaising changyeng tauri haina sumaral siraki US State Department na phongdokliba wafam asibu China na akanba mongda yaningdaba phongdokpaga loinana China na kanglon sing khonggoina khiba leiti haiki